कुकी खुलाई पाइबसिंगना नेशनल हाईवेदा ngaiak leitana gari mai thariba ase Manipur Drivers Association MDN taraina laude pumnamak asigi tekchak laingakna pugadabani haina Association asigi General Secretary Sanjoy Khetri mayumna phongdoraklei Kwakaitilda leiba Association asigi office ta ngasi pangthokiba paugi mifam amada wafam asi phongdokladuna Sanjoy Khetri mayumna hai Haukiba ahing nongyai pung 13 kuntra rom tarakpaduwaida Kangpokpi bazar dagi kilometer ama makhai rom chalaga leiba ti Kulen Yoramdaida Kuki Singna truck ama tanaraklaga mai thadoki Kuki Singna mai thadokriba truck ado hana maitei amagi mingda leirambani aduga hauzingna Kwakta dagi MD Rafizuddin Kauba maitei pangal amagini gari mai thaba ase ngarangi thodok asina ahanba nate Numit kharani mamangda su CRPF ki personal sing puduna lakba bus ama Kuki Singna Thomas Ground manakta mai thadokrabani Manipur gi lifeline oiriba National Highway ani asida driver singna thawai kubakta haptuna miyam gi damak thogal tawri masida gari phaduna mai thadokpa driver singda phuchaiba amadi nongmai kapsenduna asogapan nanghalakpa gi thawong kaya leptuna chatharakle Thaudok Singh asigi matangda Manipur ge Chief Secretary ga suwari kayarak sanaduna yashinaba kayarak hanna purakrabani adubu pamdaba Thaudok Singh asi Kuki Singna National Highway ani asida leptana chathari National Highway Singh asi ngak senaba leiriba security force singi mamangmaktada gari mai tharaga kumhai amagum yengduna leiriba si angakpa fawi Oiragliba pibam asida driver singna National Highway ani asida pungning wakhal leitana matau karamna mathau tauba ngamgadawribani haibasi achobo wahang ama oiragli haina su cherol asina makatari Manipur government Chief Secretary Masamangna April ki tang kunga humdoida petroleum padak puba gari ki owner driver amasung lambi paring ani asidai da chakliba truck ki miyoi singa pulak pullaga phaminaraga yanagi ba bafamagi matungina lambi asida kanaga mo homa sawamna lambi je thatpa taraga dina tagana thoring de thorok thropa kada chakliba squad na hallaga nongoi bo kapa yai adugi ayaba pigra bawda kumhai wen mo na jienga leithoje kai maramgi no adu maina kumhai wen mo na jienga leithopna maramaraga garang ahing hana maitai gi mingda leiramba gari ama Hojikna Kokta dagi MD Rafizuddin Kauba miyoi amagi gari ama tanaraga moina mai thadokpire hairiba gari asigi mapu asina ngasi nanghoriba awabasi masi kanana konbigidona masigi daita kanana pugodoino masi tasemagi di masi Manipur government magi daita pugodoni mahaki gari sakhiba gari asigi matik saba sapsaba mahok mangonda compensation pigadoni haibudu masi Manipur government gi mafamda Manipur Driver Association amadu ama thamjari